Ngajana tao soga. Kokan ko na. Chinese male koi panda में Mayam yung lomda ako'y yung Manipur di kanglay pagkat yung manong handan na layba mapam sunda chana thangna bagi awaga yam na oil have the tadlay ato Manipur ga mena tari thoram pang paya bagi hai to amta yung viewers mapam di MLA sing tana ga club adagi organization layba mayam sina mateng pang biraga adugum mapam sing yawan na ba adu apil tawzari aduga amana grocery kai mayam amade hang hai ba tadlay adugo mayam ai mayam pot layba thok pasi yumthong amagi amamamda thoandi gumba siguma system khara sembi na pasu haide hoi mafam khara dadi lapna lephanaraga tawbasu adum ujai adugo mafam khuding maktadi adumai mak tawdaba male adudo adusu madile na basina amta yimshandira tawbina ba haijari aduga akoigi aduga Manipur da akoi police personnel isininaw singna hadi lambi asad awki mayam da pubasai sumaina haiba mayam amtajai ado mayam aigi modadi waro batawbi ganu maramdi hadi state amakhakta danate hodi mafam mayam amagi state khuding da akoi si Kolkata da su Delhi da Bangalore da adai Mumbai da mafam khuding da hadi pubasai ba mayam am tawri ado moi police personnel sing su khuning da na training da moi je taw banate control taw ba mamak tabe mayam si pang tok tam thore akoi sai da bunga sai dai da dai bani ju haine ne kamai kai toi no khongde moi kano sing se rumana mamam si da kisal laga pang tok tam thoe ado hoi inong magi saratan sa balai ta bagi budi oirang mani ko sigi ju hadi gamena hadi kari maramde si dadi simadana chamni simadana chamoi haiba mitang khainai bana tamina hek sando patar di mafam kuding da duki mati khanu ke ne dina ta hauji India gi koi di trek ki da moi report to koi na thing ki di ta tin ke koi nan e na ba jam na hengat ke ato ba US UK adagi itni mayam thre yang ka ni hengat te haina khanba do adu mayam adu maina khanba to biganu soidina aran boy gani maramdi Lai da bana namna labor laibak me akoi laibak sida aduki mating ni hauji na bagi report tawre iba masing sidagi hena yamba masing soidana haidi infected oiramani haibase akhang ai singna so hai ado India da mo da test lising ani ki maya ka tare du ngarang mapalam da de lising kun try matakta test tawe no mada mapalam da di aduga India dadi moidi noma da lising ani kirang hen ba do khota test tawe adudi kayam khetnaramni aduga WHO na su moi test hoji kwai de da katai do aduni hai do kaino asi yong ne hoji travel to ga chali mayam ai hai taba inkan su bani kai ne di hai adu do moi chali mayam ai yong ne amaka infected oi bada moi di hai patana ti khara hana de so hygiene oi da bani aduna amada loina sandor aga ulap tora tu batare akoi aduki matik haidi wada bading amde kai kino haibade chokhatla ba US kai ka da hoji control wa mai hai tawre hoi da dai je hawai thong ba so hodore ai wari makha dum tajarake du mayam jira aduda kala jira su laire aduga jira asangba jira jin kala jira amna nga mana kanu thonga bero daran to na kala jira du mana na nisiban Hello? Let's go ko tang tawbi. Sina hing ngore, hing hapar ba masiso. Okay. Ito ba? Hello.
ꯑꯩꯈꯣꯏꯗ ꯑꯗꯨ ꯁꯣꯏꯔꯝꯕ ꯇꯤꯜꯍꯧ ꯃꯩ ꯄꯨꯂꯞ ꯌꯥꯕꯗꯨꯅꯦꯍꯦ ꯍꯥꯎꯅ ꯆꯥꯎꯔꯣꯗꯅ ꯉꯁꯤꯅ ꯑꯔꯣꯏꯕ ꯉꯥꯅꯦ ꯁꯤꯗꯩ ꯂꯩꯔꯨꯔꯔꯣꯏꯗꯕꯅꯦ ꯁꯤꯡꯒ ꯆꯅꯝꯒ ꯑꯁꯨꯕ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯁꯤꯡꯒ ꯆꯅꯝꯒ ꯑꯁꯨꯕ ꯆꯥꯛꯈꯨꯝ ꯂꯩꯕꯁꯨ ꯍꯨꯃꯥꯡ ꯁꯧꯒꯠꯂꯛꯄ ꯋꯥꯅꯤꯅ ꯃꯩꯁꯥ happening yun lang kami nasin ay na masaya paste o kasi masamsa ba hapin na rin na Hawaii itong bago niya kami nasin hapin na rin mulo Kira powder, machu, pinangatong bagi, black pepper, coriander powder. Masay Hawaii ko doon sa natin dere. Tatap na tong nini po ne. Ini ising hapten juga re, masay juga. Ha. Sit laga, masay malumarang sing do. Daga hapten dere, sina Hawaii ko bay dun nga do hapten dere. Aduga ngahakang sawalan. Tarag-tarag nga ani kagtang. Noi na bay da sunat na later ba. Thong basu loi re, fadigom sai jan jare. Hawaii sisu. Loi sala e. Hawaii si fadigom. Wali, Hawaii soli do. Matang sawali ge. Okay. I description box makada I link picture ke COVID-19 gi wall tracker gi adu link su picture ke adu da su mayam adum haidi tracking tawga yeng biu aduga aduna taba akoi gi India khakta gi oiba tungan ba link kam su ai makasi da picture ge India ge state khuding makpagi haidi hojau ji report of masing sigi bagi chang adagi na recover tawka bai masing mayam ama thokpa adu su ai makagi link ta picture ge makata na ado mayam खंगे कई है गदम नो मयाम पुना ज्ञान तामिना से थोगुम से हाई बसी से नतना कई अमता उपाय लेते हौजी सु मखादा से नि गाड़ी थौरगा कोई चचली ngसाई मी खरा याम चलमदबने अदुबु कोलकाता दसु मफम फन्याम द पुलिस ना मी मसिंग अदुकी मतिक याम मी मसिंग मयाम अमा फुदना फागलगा मयाम अमा तवे हाइबगी पाउसु मयाम अमा ताई अदुगा आई मयाम द से शेयर अम तौजरके अदुदी mayam aina khangda haida su haijaba nate akhang ahai mayam na hoji hojik si akoi India da haidi atopa lamjing sa khola basinga jekshin thorang si yengwa matam da adu yamna matik haidi khetna re haiba tare yamna haidi akoi jekshin ga da bawale rule khara haire hojik South Korea da jekshin thorang se duki matik lokhat krabane ado aduga yengnabada akoi jekshin thorang se lokhat ga doba adu yam matik walim ne ba akoi yam lai thoga lai haina khalle I wakhanda ado sisi government khakta da su taina daunate isa isa gi su akoi tobom thokpa isa gi su ngakchana ba imung gi aide ai ama pharaga ai ama pharaga ai imung pharaga family pharaga aduga laikai phadoini aduga pulap akoigi lam se phamina doini aduna pulap isa isa na gyan taminar se aishu khangda haida haijaba nate mayam aina thengna jaba aina I pawda taba khara du mayam da share tobani waro biroi dadai ta ki losilaga tawre chanen ngai bo aina ai khara share tawjar ke moina rule khara pi tawri ba ko South Korea da kanna rule sing si follow tawri hai akoigi
ꯅꯣꯡꯃꯗ ꯑꯩꯈꯣꯏ ꯆꯪꯗꯕ ꯌꯥꯗꯕ ꯍꯥꯏꯗꯤ ꯂꯣꯛꯗꯥꯎꯟ ꯇꯧꯈꯔꯦ ꯍꯧꯖꯤꯛ ꯑꯗꯨꯕꯨ ꯒꯃꯦꯟꯅꯁꯨ ꯇꯥꯛꯄꯤ ꯅꯣꯡꯃꯒꯤ ꯆꯪꯗꯕ ꯌꯥꯗꯕ ꯆꯥꯅ ꯊꯛꯅꯕ ꯒ꯭ꯔꯣꯁꯔꯤꯒꯨꯝꯕ ꯑꯗꯩ ꯚꯤꯖꯤꯇꯦꯕꯜ ꯃꯥꯔꯀꯦꯠꯀꯨꯝꯕꯗꯤ ꯍꯥꯡꯒꯅꯤ ꯍꯥꯏꯅ ꯑꯁꯤ ꯑꯩꯈꯣꯏ ꯌꯨꯝꯂꯣꯝꯗꯁꯨ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯍꯥꯡꯉꯤ ꯍꯥꯏꯅꯗꯤ ꯄꯥꯎ ꯇꯥꯏ ꯑꯗꯨꯕꯨ ꯃꯣꯏꯅ ꯍꯧꯖꯤꯛ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯌꯨ ꯑꯃꯗꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯍꯧ ꯃꯣꯏꯅ ꯂꯧꯈꯠꯂꯤꯁꯤꯀꯣ ꯃꯣꯏ ꯏꯃꯨꯡ ꯑꯃꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁꯣꯞꯄꯤꯡꯒꯤ ꯆꯠꯄ ꯇꯥꯔꯕꯗꯤ ꯏꯃꯨꯡ ꯑꯃꯗꯒꯤ ꯃꯤ ꯑꯃꯈꯛꯇ ꯆꯠꯂꯦ ꯃꯣꯏꯒꯤ ꯑꯗꯨꯒ ꯋꯤꯛ ꯑꯃꯗ ꯑꯃꯨꯛ ꯈꯛꯇꯪ ꯆꯠꯂꯦ ꯃꯣꯏꯒꯤ ꯃꯤꯁꯤꯅꯅꯦ ꯁꯦꯠꯅ ꯆꯥꯅꯕ ꯗ꯭ꯔꯦꯁꯁꯤ ꯑꯃꯈꯛꯇꯪ ꯑꯣꯏꯒꯗꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯉꯁꯤ ꯁꯦꯠꯆꯔꯤꯕ ꯗ꯭ꯔꯦꯁꯁꯤ ꯁꯤꯗ ꯑꯩ ꯀꯩꯒꯨꯝꯕ ꯃꯥꯔꯀꯦꯠ ꯁꯣꯞꯄꯤꯡ ꯆꯠꯂꯦꯅ ꯈꯜꯂꯦ ꯁꯤ ꯁꯦꯝ ꯗ꯭ꯔꯦꯁꯁꯦ ꯑꯩ ꯃꯊꯪ ꯑꯃꯨꯛ ꯁꯣꯞꯄꯤꯡꯒꯤꯗꯁꯨ ꯑꯩꯅ ꯁꯦꯠꯀꯗꯕ ꯑꯗꯨꯒ ꯁꯦꯝ ꯄꯥꯔꯁꯟ ꯑꯩꯁꯦ ꯉꯁꯤ ꯁꯣꯞꯄꯤꯡ ꯆꯠꯂꯤꯕ ꯑꯩꯁꯤꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯅ ꯑꯩ ꯏꯇꯣꯝꯗꯅ ꯑꯗꯨꯝ ꯑꯣꯏꯒꯗꯕ ꯁꯣꯞꯄꯤꯡ ꯆꯠꯄꯁꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯗꯤ ꯑꯩ ꯃꯅꯤ ꯕꯦഗ് ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯄꯩꯁꯥ ꯍꯥꯞꯄ ꯕꯦഗ് ꯑꯁꯤꯁꯤ ꯕꯦഗ് ꯑꯇꯣꯞꯄ ꯌꯨꯝ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯇꯣꯞꯄ ꯕꯦꯒꯁꯤꯡꯒ ꯌꯥꯟꯁꯤꯟꯅꯔ ꯄꯨꯟꯁꯤꯟꯅꯔꯣꯏꯗꯕꯅꯤ ꯑꯩꯅ ꯃꯥꯔꯀꯦꯠ ꯆꯠꯄꯗ ꯁꯤꯖꯤꯟꯅꯔꯨꯕꯁꯦ ꯑꯩ ꯚꯤꯍꯥꯏꯀꯜ ꯍꯥꯏꯗꯤ ꯑꯩ ꯒꯥꯔꯤ ꯃꯆꯥ ꯑꯣꯏꯕ ꯌꯥꯏ ꯁꯥꯏꯀꯜ ꯑꯣꯏꯕ ꯌꯥꯏ ꯑꯃ ꯍꯦꯛꯇ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯑꯦꯅꯤ ꯁꯤꯖꯤꯟꯅꯕ ꯒꯥꯔꯤꯗꯣ ꯑꯗꯨꯏ ꯒꯥꯔꯤꯗꯨꯃꯠꯇꯗ ꯆꯠꯄꯤꯌꯣ ꯍꯥꯏꯅ ꯍꯥꯏꯌꯦ ꯃꯣꯏꯅ ꯑꯗꯨꯒ ꯑꯗꯨꯒ ꯁꯣꯞꯄꯤꯡ ꯕꯦꯒꯁꯤꯁꯨ ꯑꯩꯅ ꯄꯣꯠ ꯂꯩꯕꯗ ꯉꯁꯤ ꯄꯨꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯕꯦꯒꯇꯣ ꯑꯗꯨꯃꯈꯛꯇ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯣꯕꯥꯏꯜꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯄꯨꯔꯒ ꯆꯠꯄꯤꯒꯅꯨ ꯍꯥꯏꯌꯦ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯄꯨꯗꯗ ꯌꯥꯗꯕꯩ ꯄꯨꯕꯤꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯒꯤ ꯏꯁꯀ꯭ꯔꯤꯟ ꯑꯗꯒꯤ ꯃꯅꯤꯡꯅꯆꯤꯡꯕꯗꯣ ꯐꯖꯅ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯁꯦꯅꯤꯇꯥꯏꯁ ꯇꯧꯊꯣꯛꯄꯤꯌꯨ ꯍꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯊꯨꯅ ꯂꯩꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯨꯅ ꯍꯟꯕꯤꯔꯛꯑꯣ ꯌꯨꯝꯗ ꯑꯗꯨꯒ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯁꯤ ꯁꯤꯁꯤꯗ ꯑꯩꯒꯤ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯈꯨꯠꯀꯤ ꯁꯤ ꯅꯠꯇ꯭ꯔꯒ ꯈꯨꯅꯤꯡꯒꯨꯝꯕꯁꯤꯅ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯌꯦ ꯈꯨꯠ ꯁꯥꯁꯤꯡꯁꯤꯅ ꯈꯨꯠꯅ ꯄꯥꯏꯔꯒ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯗ꯭ꯔꯦꯁ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛꯁꯤ ꯐꯖꯅ ꯊꯨꯞꯆꯟꯕꯤꯔꯒ ꯕꯦꯒ ꯑꯃꯗ ꯍꯥꯞꯄꯒ ꯑꯩꯒꯤ ꯅꯨꯡꯇꯤꯒꯤ ꯁꯦꯠꯅ ꯆꯥꯅꯔꯤꯕ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯗꯨꯒ ꯂꯥꯞꯊꯣꯛꯑꯒ ꯇꯣꯉꯥꯟꯅꯁꯤ ꯊꯝꯕꯤꯌꯨ ꯍꯥꯏꯌꯦ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯃꯣꯏꯁꯤ ꯀꯟꯅ ꯇꯧꯔꯤ ꯍꯥꯏꯌꯦ ꯑꯗꯨ ꯃꯌꯥꯝ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤꯕ ꯃꯈꯩ ꯍꯥꯏꯗꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯤꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤ ꯂꯧꯈꯠꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯗꯤ ꯊꯝꯃꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯗꯗꯤ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗꯗꯤ ꯍꯥꯏꯗꯤ ꯃꯣꯏ ꯂꯨꯔꯕ ꯅꯥꯜꯂꯕ ꯑꯗꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯌꯥꯝ ꯂꯧꯈꯠꯄ ꯃꯐꯝꯗ ꯕꯣꯝ ꯀꯟꯇ꯭ꯔꯣꯜ ꯌꯥꯝ ꯉꯝꯗ꯭ꯔꯤꯗꯨꯒ ꯏꯟꯗꯤꯌꯥꯗ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯑꯅꯥꯕꯁꯤꯡꯁꯤ ꯌꯥꯝꯅ ꯍꯦꯟꯒꯠꯇꯦ ꯍꯥꯏꯅ ꯈꯟꯕꯗꯨꯗꯤ ꯆꯨꯝꯃꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯇꯦꯁ ꯇꯧꯗꯕ ꯃꯌꯥꯝ ꯑꯃ ꯅꯥꯔ ꯌꯦꯛꯑꯒ ꯅꯣꯡꯃꯒꯤ ꯍꯥꯏꯗꯤ ꯆꯔꯥ ꯇꯥꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯅ ꯀꯩꯁꯨ ꯑꯗꯨꯒꯤ ꯁꯤꯝꯇꯝꯁꯤꯡꯗꯣ ꯐꯪꯕꯗ ꯇꯦꯁ ꯇꯧꯕꯒꯤ ꯊꯣꯔꯛꯑꯣꯏꯅ ꯈꯜꯂꯤ ꯒꯃꯦꯟ ꯑꯁꯤꯗ ꯑꯊꯨꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯑꯗꯨꯒ ꯀꯪꯂꯩꯄꯥꯛꯀꯤ ꯑꯣꯏꯅꯁꯨ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯤꯖ ꯀꯩꯒꯨꯝꯕ ꯑꯗꯣꯝꯗ ꯁꯤꯒꯨꯝꯕ ꯁꯤꯝꯇꯣꯝ ꯈꯔ ꯎꯕꯤꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯔꯤꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯗꯣꯛꯇꯔꯗ ꯇꯥꯟꯅꯕꯤꯌꯨ ꯍꯥꯏꯕꯁꯤꯁꯨ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯑꯗꯨꯒ ꯁꯣꯞꯄꯤꯡ ꯆꯠꯂꯨ ꯍꯜꯂꯛꯑꯒ ꯌꯨꯝꯒꯤ ꯀꯅꯥꯝꯇꯒ ꯍꯥꯏꯗꯤ ꯁꯣꯛꯅ ꯁꯝꯅꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗ ꯐꯖꯅ ꯈꯨꯠ ꯁꯥ ꯁꯦꯡꯅ ꯍꯥꯝꯗꯣꯛꯄꯤꯌꯨ ꯃꯥꯏ ꯃꯤꯠ ꯁꯦꯡꯅ ꯇꯥꯊꯣꯛꯄꯤꯌꯨ ꯌꯥꯔꯒꯗꯤ ꯐꯖꯅ ꯁꯥꯄꯣꯟ ꯁꯤꯖꯤꯟꯅꯔꯒ ꯍꯛꯆꯥꯡꯗꯣ ꯁꯦꯡꯅ ꯏꯔꯨ ꯂꯨꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯅꯧꯕ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯑꯒ ꯁꯨꯃꯥꯏꯅ ꯆꯪꯉꯨ ꯍꯥꯏꯅ ꯍꯥꯏꯕꯤ ꯑꯗꯣ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯉꯝꯃꯤꯕ ꯃꯈꯩ ꯍꯥꯏꯗꯤ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯁꯤꯡꯅ ꯃꯣꯏꯒꯤ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯑꯩꯈꯣꯏ ꯌꯨꯝ ꯑꯃꯗꯒꯤ ꯃꯤ ꯑꯃꯇꯪꯗꯪ ꯁꯣꯞꯄꯤꯡ ꯆꯠꯍꯟꯁꯦ ꯑꯗꯨꯒ ꯄꯣꯠ ꯑꯃꯃꯝ ꯋꯥꯠꯄ ꯈꯨꯗꯤꯡꯒꯤ ꯁꯣꯞꯄꯤꯡ ꯊꯣꯛꯄꯁꯦ ꯍꯥꯏꯗꯤ ꯄꯣꯠ ꯂꯩꯕ ꯊꯣꯛꯄꯁꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯔꯒꯨꯝꯁꯦ ꯃꯌꯥꯝ ꯑꯩꯅ ꯂꯩꯅꯤꯡꯕꯗꯣ ꯍꯞꯇꯥ ꯑꯃꯒꯤ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ 10ꯅꯤꯒꯤꯗꯣ ꯂꯤꯁ ꯑꯃ ꯍꯥꯏꯐꯦꯠ ꯁꯦꯝꯗꯣꯛꯄꯤꯔꯒ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯈꯛꯇ ꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯂꯩꯅꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯦ ꯑꯗꯨꯒ ꯌꯨꯝꯒꯤ ꯑꯩꯈꯣꯏꯁꯨ ꯑꯍꯟꯃꯛ ꯍꯥꯏꯅꯕꯗ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯃꯇꯤꯛ ꯋꯥꯏ ꯑꯗꯨ ꯍꯣꯏ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯊꯤꯅ ꯍꯥꯏꯔꯨꯕ ꯆꯩꯕꯁꯨ ꯌꯥꯗꯦ ꯑꯍꯟꯅꯤꯅ ꯃꯣꯏꯗ ꯐꯖꯅ ꯍꯥꯏꯔꯒꯦ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯌꯣ ꯌꯨꯝꯒꯤ ꯑꯍꯟꯁꯤꯡꯗꯁꯨ ꯑꯗꯨꯒ ꯃꯣꯏꯁꯨ ꯌꯨꯝꯗꯩ ꯊꯣꯛꯇꯅꯕ ꯍꯣꯏ ꯑꯍꯟꯅꯤꯅ ꯁꯨꯝ ꯌꯨꯝꯗ ꯂꯩꯕꯗꯣ ꯑꯍꯟꯗ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯕꯣꯔꯤꯡꯗꯤ ꯆꯨꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒ ꯍꯥꯏꯗꯤ ꯃꯇꯝ ꯂꯦꯟꯃꯤꯟꯅꯕꯁꯤꯗ ꯕꯣꯔꯤꯡ ꯆꯨꯗꯅꯕꯒꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯩ ꯃꯈꯥ ꯇꯥꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯩꯅ ꯈꯪꯖꯕ ꯈꯔꯗꯣ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯁꯨ ꯍꯥꯏꯗꯤ ꯌꯨꯝꯂꯣꯝꯗꯁꯨ
ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯏꯃꯨꯡ ꯂꯩꯇꯕꯅꯤꯅ ꯑꯅꯥ ꯑꯌꯦꯛꯀꯤ ꯑꯍꯜ ꯂꯃꯟꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯗ ꯌꯥꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕ ꯁꯣꯏꯗꯅ ꯌꯥꯎꯔꯝꯅꯤ ꯑꯗꯨꯒꯤ ꯀꯩꯒꯨꯝꯕ ꯂꯩꯕ ꯂꯥꯛꯄ ꯍꯥꯏꯗꯤ ꯆꯦ ꯆꯥꯡ ꯁꯨꯅ ꯌꯥꯎꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯒꯨꯝꯕꯁꯨ ꯌꯦꯡꯉꯒ ꯈꯤꯇꯪ ꯊꯥꯗꯣꯛꯄꯤꯌꯣ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯃꯔꯝ ꯂꯩꯇꯅ ꯂꯝꯕꯦꯟꯗ ꯍꯥꯏꯗꯤ ꯀꯣꯏꯕ ꯆꯠꯄꯩ ꯑꯣꯏꯔꯣ ꯌꯦꯡꯕꯩ ꯑꯣꯏꯔో ꯁꯨꯃꯥꯏꯅ ꯊꯣꯛꯄꯁꯤ ꯊꯣꯛꯅꯒꯨꯝꯁꯤ ꯑꯗꯨꯅ ꯈꯤꯖꯤꯛꯇꯪ ꯁꯣꯏꯕꯗ ꯄꯨꯂꯞ ꯁꯣꯏꯃꯤꯟꯅꯗꯣꯏꯅꯦ ꯑꯗꯨꯅ ꯄꯨꯂꯞ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯨꯝꯂꯣꯝꯗ ꯃꯐꯝ ꯃꯌꯥꯝ ꯑꯃꯗ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯔꯒ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯔꯤ ꯑꯗꯨꯏꯗꯨꯗꯩꯁꯨ ꯍꯥꯏꯗꯤ ꯑꯥꯏ.ꯑꯦꯁ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯄꯥꯎꯗꯁꯨ ꯃꯌꯥꯝ ꯑꯃ ꯇꯥꯖꯩ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯋꯥꯠꯂꯤ ꯈꯣꯠꯂꯤ ꯍꯣꯏ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯇꯧꯔꯛꯄ ꯄꯣꯠꯅꯤꯅ ꯈꯨꯗꯛꯇ ꯁꯦꯝꯕꯅꯤ나 ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃ ꯑꯋꯥꯠꯄꯕꯨꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯅ ꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯑꯊꯨꯕꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯃꯔꯝꯗꯤ ꯈꯤꯇꯪ ꯈꯛꯇꯪ ꯁꯣꯏꯕꯗ ꯍꯥꯏꯗꯤ ꯄꯨꯂꯞ ꯁꯣꯏꯒꯗꯧꯔꯤꯕꯅꯤꯅ ꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯃꯔꯨꯑꯣꯏꯅ ꯍꯥꯏꯗꯤ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡ ꯂꯩꯔꯤꯕꯁꯤꯡꯁꯤꯁꯨ ꯃꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯣꯏꯗ ꯁꯤꯖꯤꯟꯅꯒꯗꯕ ꯒ꯭ꯂꯚꯁ ꯑꯗꯩ ꯃꯥꯛꯁ ꯑꯗꯒꯤ ꯒ꯭ꯂꯚꯁ ꯃꯥꯛꯁ ꯑꯦꯄ꯭ꯔꯣꯟꯅꯆꯤꯡꯕ ꯃꯣꯏꯒꯤ ꯁꯤꯖꯤꯟꯅꯒꯗꯧꯕꯁꯤꯡꯗꯨ ꯑꯗꯨꯁꯨ ꯃꯐꯝ ꯀꯌꯥꯗ ꯁꯨꯅ ꯄꯤꯕꯤꯗꯦ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏ ꯐꯖꯅ ꯁꯤ ꯃꯇꯥꯡꯗꯁꯨ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ ꯑꯆꯥ ꯑꯊꯛ ꯋꯥꯠꯂꯤ ꯑꯗꯒꯤ ꯃꯣꯏꯗ ꯐꯖꯅ ꯊꯝꯕꯤꯗꯦ ꯇꯣꯏꯂꯦꯠ ꯕꯥꯠꯔꯨꯝꯅꯆꯤꯡꯕ ꯐꯖꯅ ꯁꯤꯟꯕꯤꯗꯦ ꯍꯥꯏꯕꯗꯨꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯅ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯍꯥꯏꯗꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯔꯒ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯂꯩꯕꯗꯨꯗ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗ ꯇꯥꯔꯒꯗꯤ ꯑꯗꯨꯗꯩ ꯆꯦꯟꯊꯣꯔꯛꯄꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯑꯔꯨꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤ ꯑꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯖꯦꯅꯤꯝꯁꯀꯤ ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯇꯥꯛꯄꯤꯈꯤꯕꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯗꯣꯛꯇꯔꯁꯤꯡ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯥꯖꯖꯩ ꯍꯧꯖꯤꯛ ꯕꯤꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ナꯕ ꯐꯒꯠꯂꯦ ꯍꯥꯏꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯕꯤꯃꯤꯒꯤ ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟ ꯖꯦꯅꯤꯝꯁꯅꯁꯨ ꯇꯥꯛꯄꯤꯈꯤꯕꯗꯣ ꯑꯩꯈꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯍꯥꯏꯗꯤ ꯗꯣꯛꯇꯔꯁꯤꯡꯗꯤ ꯐꯖꯅ ꯃꯇꯤꯛ ꯆꯥꯅ ꯍꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯟꯇꯤꯇꯤꯅꯤ ꯑꯗꯨꯗ ꯍꯥꯏꯗꯤ ꯆꯪꯗꯧꯔꯤꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯤꯃꯤ ꯃꯇꯣꯝꯗ ꯑꯣꯏꯕꯒꯤ ꯍꯥꯏꯗꯤ ꯂꯥꯌꯦꯡꯅꯕ ꯄꯣꯠꯂꯝꯁꯤꯡꯗꯨ ꯑꯗꯨꯏꯗꯨ ꯕꯤꯃꯤ ꯃꯇꯣꯝꯗꯩꯗꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯐꯖꯅ ꯇꯧꯕ ꯉꯝꯃꯦꯕ ꯑꯗꯨ ꯃꯤ 50 ꯅꯥꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯁꯤꯖꯤꯟꯅꯕ ꯄꯣꯠꯂꯝꯁꯤꯡꯗꯨ ꯂꯣꯏꯅ ꯁꯨꯅ ꯂꯩꯇꯕꯅꯤꯅ ꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯣꯏꯗꯣꯏꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯦ ꯑꯁꯤ ꯍꯥꯏꯖꯕ ꯅꯠꯇꯅ ꯍꯥꯏꯗꯤ ꯀꯩꯝꯇ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨ ꯌꯥꯝ ꯂꯨꯕ ꯇꯟꯖꯥ ꯑꯃꯗꯗꯤ ꯂꯩꯔꯦ ꯍꯧꯖꯤꯛ ꯉꯥ ꯊꯣꯡꯕꯗꯨ ꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯍꯋꯥꯏ ꯊꯣꯡꯕꯗꯨ ꯗꯗꯥ ꯑꯩ ꯌꯥꯝ ꯍꯥꯞꯄꯤꯒꯅꯨꯀꯣ ꯑꯩ ꯀꯣꯟꯅ ꯂꯧꯔ ꯆꯥꯖꯒꯦ ꯆꯥꯏꯅꯤꯁ ꯃꯥꯜꯂꯦ ꯀꯣꯏ ꯄꯥꯟꯗꯕ ꯆꯥꯔꯁꯤ ꯃꯍꯥꯎ ꯋꯥꯅ ꯍꯥꯏꯕꯤꯔꯣ ꯂꯥꯏꯅꯥ ꯑꯃ ꯀꯟꯅ ꯅꯥꯔꯛꯄꯁꯤꯗ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯅꯕ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯇꯧꯐꯝ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯌꯨꯝꯗꯩꯒ ꯆꯠꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯂꯣꯛꯗꯥꯎꯟ ꯇꯧꯕꯁꯤꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯔꯝꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯇꯝ ꯈꯔ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯍꯦꯟꯅ ꯄꯦꯅꯤꯛ ꯑꯣꯏꯈꯤ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯁꯣꯟꯊꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯐꯥꯏꯠ ꯇꯧꯒꯦ ꯈꯜꯂꯤꯁꯤ ꯑꯝꯇ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯌꯨꯝꯗ ꯐꯦꯃꯤꯂꯤꯁꯤꯡꯒ ꯂꯩꯃꯤꯟꯅꯕ ꯃꯌꯥꯝꯗꯗꯤ ꯐꯦꯃꯤꯂꯤꯉꯩꯒ ꯐꯖꯅ ꯑꯦꯟꯇꯔꯇꯦꯟ ꯇꯧꯔꯒ ꯂꯩꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯣ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯀꯩꯀꯥꯏ ꯂꯩꯕꯗꯅ ꯑꯉꯥꯡ ꯃꯌꯥꯝꯒ ꯑꯦꯟꯇꯔꯇꯦꯟ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯕꯤꯌꯣ ꯑꯗꯩ ꯑꯍꯜ ꯂꯃꯟꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯃꯣꯏ ꯊꯥꯏꯅꯒꯤ ꯍꯧꯈꯤꯕꯩ ꯋꯥꯔꯤꯕꯨ ꯑꯣꯏꯔꯣ ꯂꯤꯍꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯣ ꯑꯗꯨꯒ ꯃꯄꯥꯟ ꯂꯝꯗ ꯍꯥꯏꯗꯤ ꯏꯃꯥ ꯏꯄꯥ ꯑꯩꯈꯣꯏꯁꯨ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟ ꯂꯝꯗ ꯏꯃꯥ ꯏꯄꯥꯒ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯕ ꯐꯪꯗꯕ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯇꯣꯏꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯣ ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯁꯥꯟꯅꯖꯩꯅꯦ ꯅꯣꯡꯃꯒꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯕ ꯌꯥꯏ ꯋꯥꯔꯤ ꯍꯥꯏꯗꯤ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯂꯣꯟꯂꯤ ꯐꯤꯜ ꯑꯣꯏꯕ ꯑꯗꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝ ꯂꯩꯕꯗꯣ ꯑꯗꯨꯏꯗꯣ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ
mayam hotnaminase do khwaide handan tawba waram doise ai wakhanda di angang kai leibase angang macha mai sidi moi di ai di khangdamina e noi mapan thoga sana gano khotgano hai matam na moi de yamna hadi sen abada wa ma soidna oi biram gane khalle adu parents sing su mama mapa thabak tawba sing mapan leiba angang singa phajana loina ba phangda ba maisu hadi tanja se lobi hawadoga adongi angang singa phajana loina biyo makoi ga sanamino adagi makoi da creative oi ba yaba aidi thabak thora mayam mama moi da takpi tambi ba yaba mayam mama saraga semaga tawraga moisu yamna enjoy oi ne adongi so hogi ba matam khangauroi aduki matik hadi yamna nungai ne haijaba tare adumai toroga tongna ba khona biyo aduga mayam exercise to biyo angang singa punjilaga exercise to biyo aduga ahan sing da so haidi maram si haidi kamai na toroga koi nga thukani kamai toroga koi na section thorang lokhat kani dudi gyan tahan biyo aduga yamna panic oina ban yamna ki na ba mong da de adumai na de haidi to bi gano mayam haidi adum haidi 좀 하이나미나 좀 도야다 베니다 아두마이나 마얌 마이티 안 마이디다수 하이디 그리 한지한지 나이로 거다 그게 한지한지는 안 돼. 아이나 하이간다 하이디 웅뚱질래 해요 디스터브 도비아카노 오케이 na ahalaman singa su fazana loinaraga leibiyo hingonung da leiba ahan laman singa idea na pamjay moi thaina gi matam gi wari moina leisai gi angang moidinga gi hauji hauji id leiriba singsi moi matam daga aduki mati khenari adugumba funga wari mayam amso lira taraga dumain tawga family mayam nungaina leibiyo mayam hojik akang hai mayam amana su hidalang tha puthokna beidamagda ahing thin midang tumba chaba khangdana mayam ama hojik tawribani soidana maksu athuba matamda puthorappasu oisanu adu puthorak nungaiba pausi taminadri phaubadi mayam pumna mak chekina leiminase chekina yum daiba panthokna leibiyo akoi jogi sana thangna ba yum dai nan ka tharakpa nga akangwana jingba loina loisala bani adubu hawai phulaga chabai takta lebani adubu si loidri mai de akoi su makada kumaroi mayam si hairaga adu ma ai cha akoi nan cha gi le me kong gi cha ayong thiukta mayam how try haijarake hawai thungba mane nga thungba mane mayam sida leire nga thungbaga hawai thungbaga ai sumaina kun adum pairaga mayam charaga ma tu su paijarage loi babau de mayam ai charama aina external mic haptraba adugi keno tarwegi keno tawbane camera selection man hawe ya adu nga se budi nga masa se chide mahau kidang wale laiba kuirabani na ba me humni mari nu pa frozen dora thamjam hawe thong chide hawe mayam ai loi babang di chaba su charoi ado mayam hojik mayam mi paina ba pakhat pa akiba pothabam khangdaba marak se sida mayam haidi yumda leminary ba mayam amana amagi support tobiyo aduga yumgi nupasing su haitare na mai di thabai khang kai chathongna bagi yumda leitabana haidi yumgi nupi angang singa su lemina ba phangamoi ado hojiki tanja sida nungchi chana na phajana lemina biyo aduga nupasing su hojik lockdown tore harga
ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯆꯠꯊꯣꯛꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯇ꯭ꯔꯦꯗ ꯃꯔꯨꯞ ꯃꯄꯥꯡ ꯈꯔꯒ ꯄꯨꯟꯁꯤꯜꯂꯒ ꯍꯥꯏꯗꯤ ꯃꯈꯜ ꯃꯈꯜꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯌꯨ ꯊꯛꯄꯤꯕꯅ ꯇꯧꯕ ꯆꯤꯡꯕꯁꯦ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯗꯤ ꯃꯔꯨꯑꯣꯏꯅ ꯃꯧ ꯍꯥꯏꯕ ꯇꯥꯔꯦ ꯃꯧꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯃꯧꯁꯤꯡꯒꯤꯗꯤ ꯁꯨꯇꯤ ꯍꯥꯏꯕ ꯑꯝꯇ ꯂꯩꯇꯦ ꯍꯦꯛ ꯍꯥꯏꯗꯤ ꯅꯣꯡꯉꯥꯟꯕ ꯍꯧꯒꯠꯄꯗꯒꯤ ꯍꯥꯏꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯑꯃꯨꯛ ꯁꯦꯝꯃꯅꯤ ꯑꯗꯩ ꯑꯉꯥꯡ ꯂꯩꯕꯁꯤꯡꯒꯤꯗꯤ ꯇꯤꯐꯤꯟ ꯑꯗꯒꯤ ꯐꯦꯃꯤꯂꯤꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯗꯒꯤ ꯐꯤꯖꯨ ꯐꯤꯖꯥꯝ ꯃꯌꯥꯝ ꯑꯃꯨꯛ ꯇꯧꯔꯅꯤ ꯑꯗꯒꯤ ꯂꯝ ꯋꯥꯏ ꯁꯦꯡꯗꯣꯛꯄ ꯍꯥꯏꯕꯗꯤ ꯑꯝꯇ ꯁꯨꯇꯤ ꯍꯥꯏꯗꯨ ꯂꯩꯇꯦ ꯅꯣꯡꯃꯥꯏꯖꯤꯡ ꯁꯨꯇꯤ ꯂꯩꯇꯦ ꯁꯦꯇꯔꯗꯦ ꯁꯨꯇꯤ ꯂꯩꯇꯦ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯇꯧꯕꯅꯦ ꯑꯗꯣ ꯅꯨꯄꯥꯁꯤꯡꯅꯁꯨ ꯍꯥꯏꯅꯕꯗꯣ ꯅꯨꯄꯤꯉꯩ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯑꯗꯨꯒ ꯃꯧ ꯑꯣꯏꯔꯒ ꯏꯁꯧ ꯂꯥꯡꯉꯤꯒ ꯍꯥꯏꯕꯗꯣ ꯑꯗꯣ ꯏꯁꯧ ꯂꯥꯡꯕꯩ ꯃꯔꯝꯁꯤ ꯁꯨꯃꯥꯏꯅꯁꯨ ꯈꯔ ꯍꯥꯏꯗꯤ ꯋꯥꯕꯗꯒꯤꯀꯣ ꯃꯤ ꯁꯨꯝ ꯍꯥꯏꯗꯤ ꯁꯥꯎꯅꯤꯡꯕ ꯑꯗꯨꯃꯥꯏꯅꯁꯨ ꯑꯣꯏꯔꯝꯅꯦꯅ ꯈꯜꯂꯦ ꯑꯗꯨꯏꯁꯨ ꯑꯗꯨꯏꯗꯨꯅ ꯌꯥꯝꯅ ꯍꯛꯅ ꯑꯃꯠꯇꯗ ꯋꯥꯔꯧꯅꯕꯩ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯁꯤꯒꯤ ꯇꯟꯖꯥꯁꯦ ꯂꯧꯔꯒ ꯅꯣꯡꯃ ꯐꯥꯗꯣꯛ ꯌꯨꯝꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯁꯨꯇꯤ ꯂꯩꯕꯁꯤꯗꯀꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕꯩ ꯃꯑꯣꯡꯗ ꯅꯨꯄꯥꯅꯒ ꯍꯥꯏꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯁꯨ ꯆꯥꯛ ꯑꯝꯇ ꯊꯣꯡꯕꯤꯔꯛꯀꯦꯅꯦꯒ ꯍꯥꯏꯔꯒ natra ꯀꯩꯅꯣꯝꯃ ꯊꯕꯛ ꯇꯧꯕꯗ ꯅꯨꯄꯤꯗꯨꯅ ꯇꯧꯕꯗ ꯍꯦꯜꯞ ꯑꯃ ꯇꯧꯕꯤꯒꯦꯅꯦꯒ ꯍꯥꯏꯔ ꯑꯝꯇꯪ ꯇꯧꯕꯗ ꯅꯍꯥꯟꯗꯩ ꯆꯍꯤ ꯆꯨꯞꯄ ꯑꯗꯣꯝꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯒ ꯂꯥꯛꯏ ꯃꯌꯥꯝꯗꯣ ꯑꯗꯨꯏꯗꯣ ꯑꯗꯣꯝꯅ ꯉꯥꯏꯍꯥꯛꯈꯛ ꯄꯨꯡꯈꯥꯏ ꯑꯃ ꯃꯤꯅꯤꯠ 10 ꯈꯛꯇꯪ ꯁꯨꯝ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕ ꯎꯠꯄꯤꯕ ꯅꯠꯇ꯭ꯔꯒ ꯍꯦꯜꯞ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯗꯣ ꯑꯗꯨꯗꯅꯦꯕ ꯑꯋꯥꯕ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯒꯗꯕꯅꯤ ꯍꯥꯏꯗꯤ ꯅꯨꯄꯤ ꯊꯃꯣꯏꯗꯤ ꯌꯥꯝ ꯆꯥꯎꯕꯅꯤ ꯂꯣꯏꯅ ꯑꯋꯥꯕ ꯀꯥꯎꯈ꯭ꯔꯗꯕꯅꯤ ꯉꯥꯏꯍꯥꯛꯇꯨꯗ ꯆꯍꯤ ꯆꯨꯞꯄ ꯇꯧꯔꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨꯏꯗꯣ ꯑꯗꯣꯝꯒꯤ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ 10 5 ꯑꯃ ꯍꯦꯜꯞ ꯇꯧꯕꯤꯕꯗꯣ ꯑꯗꯨꯅꯅꯦ ꯄꯨꯂꯞ ꯄꯨꯡꯄꯦꯟ ꯄꯦꯟꯈ꯭ꯔꯗ꯭ꯔꯕꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯌꯥꯝ ꯂꯩꯃꯤꯟꯅꯕꯤꯌꯣ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯅꯥꯗ ꯌꯦꯛꯇꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯆꯥꯏꯗ ꯀꯥꯏꯅꯔꯁꯦ ꯕꯥꯏ